Nongchup Leibaksing Amasung Ukraine lan Houbani Putin Nongchup Leibaksing Amasung Ukraine lan Houbani aduga Russia de madu thingnabagi damak force sizinabani haina ngarang Russian President Vladimir Putin na jati gi mafam da paujel pibada phongdokre English ngani kun mathoi gi April matungda hanbo oina Federal Assembly da wangang khiba Putin na Ukraine amasung Donbass ase mapung phana masin thibagi khudam oire haina phongdokhe Nongchup Leibaksing na maruoi ba agreement sing thadokuna apha sasinaba warol kaya thadokhi amasung NATO Defense Alliance pakthok chauktokuna aikoi gi thakta kupsilakli haina Putin na haikhe ayakna amugan na haiba pame lan thogali basi makhoi ni aduga aikoi di madu thingnaba force sizinabani haina Putin na haikhe Ukraine ye separatist Donbass lamdamda irang thokpa du Russia na ingthabagi pambaina loisina bahona ki haina su Putin na claim tawkhe aikoi na wathok asi ingthan loisina bahona bayaba honakhe adubu aikoi gi tungda yamna tongan ba lalong ama yathokhe Nongchup Leibaksing na political mihat chathaba amasung thajaba sing tathina tawbi bada mamit uisinduna leiri haina Putin na haikhe Putin na khudam amata dipidana Russia asi nazi gi threat mayong nakhi amasung Ukraine gi sarkar gi maikei gi threat amade yengthiba kaya mayong nakhi haina phongdokhe Nongchup Leibaksing na mipum khuding maktagi huran ba pamkhi amasung democracy amasung ningkha tambagi kholaw makhada makhoi na masak lolaga huran bagi thabak tawre makhoi gi pandam se nongpok maikei da landa ba masung lamba tawrak pasang lokthok pa se ne Nongchup Leibaksing na local wathok sing prithvi gi wathok onthok na bohona khi aina mamang sahi gi February 13 da Ukraine da landa na bo order tawkhiba Putin na haikhe Russia na New Start treaty dagi suspend tawkhre nuclear sangyang makha chatharaga ne Vladimir Putin Russia gi President Vladimir Putin na Leibak pokpa numita mahang na Ukraine da Kremlin gi lan ge lalong honglagani haibage khudam amata pi khidre amasung nuclear control tawnaba US ka sahi tawnaba lemhori bai kon ba yana se suspend tawduna Nongchup ka ungkhana ba hengat khre Putin na mahaki miyam da piba paujel amada mahaki Leibak amasung Ukraine bo Nongchup Leibaksing ge double dealing ge victim sing waina puthoki amasung hingnaba lanthengna dibasi Russia ne Ukraine na te haikhe Russia na Ukraine da landa khiba irai numita sahi amma mapung phare aikoi na Ukraine gi miyam ga lanthengna banatte Ukraine gi miyam kip laingak amasung laingak asigi mapu oiriba Leibak ase khudum chaliba Nongchup Leibaksing ge hostage sing oire haina President Putin na haikhe New Start treaty kauba yana cheda Moscow yauroroi haina Putin na mayek seng na lauthokhe US amasung Russia na 2010 da sahi tawnakhiba yana che asina Leibak ani na thajin ba yaba long range nuclear khulai sing gi masing amasung atomic weapon sing puba ngamba missile sing sizinabagi aroiba pankhai thamme US na nuclear khulai sing gi changyang tawba horabade Russia na su nuclear khulai sing changyang tawba hongna ba thawrang tawgani haina su Putin na phongdokhe aroibada tabiri ba pumnamak po thagachare